mayambu amazing Bible profession minisna Fox Books on Matters tagi wari puduna lakchari ngasi maru ina Dr. Aegidio amasung Dr. Constantine bu Roman Catholic Church na otneiba adugi maramda mukoi ani bu otneiba gi maramda wari lijarake tabribo mayamda ishona bopi boisnu an badai khoi ishoda haijaminase sargada lebe paisho Ekoina hoji Dr. Aegidio amasung Dr. Constantine gi maramda makhoi bu otneiba gi maramda wari khara lijagadori masida thawai asengbaduna loina view tari pamipung kuding jisu porpina ba share tawdiba ngang liba engonda sunahana porpi view ekhoi shu makhoi gumna thona phana le tuna leiba ngambo ohen view Prabhu Jesu Christ gi mingda khuramjari amen. Dr. Aegidio asi Alcala University da mahi masing tamlakpa adugumba doctorate phangba nupa amane mahakna mahaki doctorate degree amarum maha talame maruina shastra gi Bible gi hiramda nainaba asida ma masamakse maruina masida oina hena pung lupna lawjarame aduga masida juma doctorate phangame mahangna tamliba Alcala University asigi theology gi professor aduna siba matamda mahaki mahutta Dr. Aegidio bu sinjalame aduna hojikti mahangna theology takpiba matamda sermon ishogi apho sandokpa matamda ataba mipung khudimaki satra singi pungning achuki matik pelalame maram masina mahaki maming mahaki lairik laishu haiba atuga mahaki ishor yamna nolukpa yamna dharma senba mahaki matawase iroki mapam khudimakta sandokhirame aduna mahaki ming Dr. Aegidio haibje mapam khudingda mahaki ming ase tarame aduga mahaki lairik laishu haiba mahaki haisingba ishorbu yamna lining chetpa asina maram oiduna mahakpu mipung khudimna mahakpu thaganarame adumoinamak mahaki takpiba asengba ishorgi aphobo pau takpiba sina maram oiduna mahaki jengnaba kyamarum leirame makhoina mahaki mayokta Roman gi inquisitor habdi Roman gi poliki mayokta Bible ke asengba thakpiba mising adubu makhoina Catholic ne yate haiba mising adubu thijanba sumala amra hapta thijanba thijalaba matungna marangi matungna dandi piba kangbusing inquisitor sing asida mangu complain tawrame mak sumaina akhoi Catholic ki takpiba sigi onna taina bata takpire haina adugi da mongon city tharami makpu kawrame aduga makse makhoi mangdala makpu waile atu matamda makse makhoina maran phajana phangdringi da makpu kaisum sangda thajalame adubu matam asida sebile hariba mafum asida laiba moroina cathedral church ki mi ayamba saruk sing asina makhoje do toy saiba aduga bishopric ki kambu adugi manungda salameba makhoi asina Dr. Aegidio na takpi tambi base masi amna pamjarameba adu makhoina ma ki takpi tambi basibu yabirame aduna maram oiduna makhoina ningthauda maki maikeida michangda leiraga ningthauda wakalameba aduna makhoina mabu pharaga kisum changda thamlibase ningthauna thadokpiu hai hairiba ningthawase Roman Catholic ki doctrine da makhogi school da mahakse phajana takpi tambi bikiba taragasu aduguma makhogi Roman Catholic ki aranba aduna humduna chatpa ngamdeba aduna mahangna makhoina haibdo yarame kudakta order thomi yathang tawtharami madudi mahakpu thadongnaba adugi matungda makhoije maramdi mahangna takpiribase asumba dharma ga mari lene asumba dharma gi matungina mahak takpuni haina haijare adudagi masagi ningthawna mahase thadogla kudakta thadoglameba thadolaba matungda mahana bala dolit hairiba church asida ishoge opauction dok chalame
asumai tawduna mahangna ishorgi asengba dharma asigi bu chawkhatningaigidam kanna honarami halakpagi lambida mahakse narami adu mahakse yamnasu ahal oisilami matamsida ahal oibna maram oiduna mahak naraga mahak sirami adum matamsida ngasai roman catholic maran thiba inquisitor wayan tawba missing asina mahaki mayokta tamthina saubu utpado ningba kaigi kibaduna maram oiduna hojiti sira phawbada mahakse phungkhrabasu maje mongphamdagi loktholaga khotolaga amu mahakse wayan chatharame mahaki mayokta aduga asumna wayan chatharaba matungda mahakse mokhoigi matungna mahakse mara lay maje mai thagadabni haina rai tarameba kyagi mating mathong huktabno adugumba asiba hakchang ado mai thagadabni maje hinge matamda hingna mai thabugumna mahak mai thagadabni hairega asmaina magi asiba masado mongphamdagi hotokle aduga mangonda maran aramba takpibagi maran khudimukta thaisale madugi matungna mabu mayamgi mamangda magi asiba hakchang ado ahingba mi amagumna tumna mai thaduna Dr. Aegidio gi mayakta sugumba saram sat palam sat do utkirame masini ekhoina mathangda persecution of Dr. Constantine Dr. Constantine bu otneiba do madugi maramda tamase haidiba Constantine hase Dr. Aegidio ga mokoine je hanadigi howna mokoine yamna luna tinaba yamna masak khangnaba mi oirame adu mahak asichu Dr. Constantine jeju mayanga mahoksaga mayanga manadaba mongonda haitoi singtokpa gun kyamro mongonda yoromeba mahi masing tambaju haingamdana maksi amna tamlame maruina tongamba loan sing Latin, Greek, Hebrew haiba loan si apung phana ngangba ngamba makhoije pajana khanglamme maji haiba language sing asida aduda natana mahakse science maya mina khangnaba ngamdraba bigyan science masiju ma padana khangame adugi sumathakta mahangna aikhoigi Christian gi literature sigi maramdaju ma padana khanglamme aduga ma wangang ya mairame mahana wangang basina tariba me pung khudima aduna mahana wangang base yamna taningame aduga mahaki hai singna ngang basina tariba pung khudimakki thamoibusu pelan bangameba maramdi mahana takpiriba dharmagi doctrine se bible ki asengba achumba doctrine do oirame hai prabhu jisuna hingi matanda mahaki wapok sandokpa matamda asukimati tabiriba mayamdo ithilpiba ngami adugumna mahak oirame aduna mahangna isogi wapok sandokpaje mitindaba karisu yoramde mina tabinaba mina pik thalame mahangna church mahangna puriba church sibu thawangna pukhaningai gi khudongchaba monda kyamarum lairame aduga mahaksu khudongchaba yam phangame haibdi hena phamkaningai gi dama tolo chauna phangningai gi dama maje yam khudongchaba monda kyaman pirame minasu monda nang si thabakse taw nang tolop sukpige si taw haiba matanda mahakki pakhomde isam samna mahangna mokhoina haibdo yadraga mahana khulame aina huji phangi basina ai penjare ai masidagi thoido hendona penba karisu leite aina huji phangjari basina ai penjare haina mahangna hairame aduga mahangna mokhoigi chenja thumjagi mahakta akanba kanna mahangna wanglame aduga mahaki mathok thangba mi kyamrumdi do hairiba subject asida ngangbada ko yamna kiba phorame aduga makhoina mahakna takpiriba asida yam saurame Roman Catholic ki lusingbasing aduga mokhoigi dharma gi ojani haiba mokhoi mangai ra hana pongjerba mising asina mahaki asengba bible degi puthoraga takpi tambiba asida yam saubu phorame asmaina tawlerame aduna mahakche Dr. Aegidio na namaram origa mahak Protestant singna takpiriba achumba bible ge achumba do mahak mapung phana khangame aduna mahakna thawna phana ishorgi asengba gospel gi asengba maram chat
aduga aranba Roman Catholic Church pusalaiba takpiba amasing ado yaudabida achumbado mahana takpirami maram asigidamang mahaki na bakyamrum lerame Roman Catholic singi marakta makhoi khara amadi mahakpu manghalage mahakpu hatolage haina chapjungna lepame aduga matam asida maming yamna maming lairaba nupa Scobaria habase masina school lama lingkhalame Bible ki school divinity ki school lama lingkhalame adum matamda mahakse lecturer oina mahakse professor oina mahakse appoint torame makhoi aduga Bible ki shastra ki waising do miyamda paba paraga tahanba adugum nupa mo erame mana khudakta hairiba thabak che lakhalami mahangna Bible ki saruk kyamrum mina tabungum do Bible ki saruk kyamrum do mahangna fasna saruk phada saruk sing do daga mingonda lecture pirame basan sando ame mahang moroina pawro ade paw sando pa ecclesiastic aduga atopa mokhoi gi dharma gi lairik adudagi phada ba kyamrum mahana takpirame ana job ki lairik se masi miyam da sandona takpa haurage haiba matamda mahak se Roman Catholic Inquisitor ade moigi waya loisingna mahakpu pharame aduga mahak se makhoi mamangda mana takpiru sumbra lambra haibdo yengsinna ba mahakpu putholame adum matamda mahak se yamna heisingna makhoi mangonda sidiba marando phangdiningai kitama ma heisingna mana khumame aduga makhoi mana hairibduda chingnabko chingnabadi phorame adubu maran phangdabadana moram moidana mangonda tawgi khalibdo kaisu ton bangamde aduga matam sida Dr. Constantine nupi ama Isabella Martin ko nupi ama lerame hairiba asida Dr. Aegidio ne iba moroiba lairik sing aduga mahak masamaki oiba lairik kyamromje mangonda thamjalame magi upuda lona thamjalame mana iba paper sing kyamram thamjalame aduga hairiba nupi je mahak poster sani habaje paw phangba matamda mahak pu pharame adugi matungda mahak ki lairiba lanthum mahak ki imungda lairiba kudimokto mai thaningai gi yathang pirame adubu mai thadingai mamangda mahak ki masanupana mogi officer singna magi mayumda laktingai da mahak ki masanupana magi upuda lairiba lari kyamrum mamana lari kyamrum do mana lauthoga tongan ba mapung umta losalama lairame adubu yamna namthak ki masak oiraba dugumba minai amana hairiba pawso Catholic Inquisitor singda paw pirame atadigi officer ama lae officer na mai masana phatu laga mana losan giba upudo ma demand tawre larik mem hapadu putore masana pajina mana bamna sarame madudi mokoin hangle bese Constantine gi lairik singni haina kaname aduga mana harame nakhoina aigi nata kari gidamak lai puno habdo ekhange nakhoina pambu khudim to aina khudakta pigini ana harame aduga mahana lairik sing do mokhoi gi mamanda pirame adum matamdadi mokhoi gi Constantine gi lairik sing taw thiba laiba mising do mokhoi pami ba poto atutagi hendongna aiba lairik kyamrum Catholic ki makte iba che kyamrum mokhoi phangame ba adu phangame mokhoi yengbudo mokhoi thidaba kyamrum su yaurame phangame adubu hairiba nupa adudi kaidog hamatanda admai piraga su mahakti maran maki maran kopi bra haibigi mota mahaksu mahaki phangbum thokpa maran ado mahak phanglamne ba sumaina mahakse pharami maki marai bakto tumaina lepi maju siba haibdu tarami asmai tokduna mami thangdati ngasai wire loisang sing Inquisitor sing ajuna Constantine gi magi Constantine gi lairik sing mana iba sing punamakto phangaga mongoda maran sire adu matamda mahana khange Constantine khange madudi mahakse punamakto magi khu ini magi chena de khangnaba matamda mahangna masagi oibni haibdo khanjaraga mahana pakum magi ibni haibdo mahana yajarame aduga mahana hairame madudi aina aigi atopa iba khudimuktasu ai Bible ki asengba asumba takpiba dudagi ai madugi dagi tongana ai satpa leite Bible ki asengba du khatang tapibni matang khudingda Prabhu Jisu Krishna takpiba asengba pokta adu aina miyamda takpibani
mahakna Prabhu Jesu Krishna myuiba jati da pibikiba apaba opau akhoi thajabagi mapana hingani arang khuba madi Prabhu da thajaba Prabhu gi igi mapana hingani haiba aduguma apawa pau adu khatang takpibani haina mahakna makhoida tamameba adugi matungda mahakpu kaisum sangda chahi ani thame aduga mamai thangda mahakse magi mangakse thangna lelaga I tholaga mahakse hatkirameba adugi matungda asmaina magi maraiba kato asmaina lerame adumaina magi hale aduga mamai thangda magi masado siraba masado asagi Dr. Aegidio gumna asiba phumamba masado lawthoga mai thabugumna magi masado asmaina tamthina mai thaki Dr. Aegidio amasung Dr. Constantine na Ishorgi asengba wapau takpibagi dama makhoigi laibak ado maroina Dr. Constantine gi laibak ado magi thawai thaki sinausa ngasisu ikhoina Ishorgi asengba wapau Bible na tambiba pau gi dama ikhoidaju asigumba ayatpa thingba kyamrum lakpe asumba takpibagi dama saitana sizinaba missing saitana sinaba missing ikhoida salakpe adu matamduda ikhoi thona phana lepsi tabiriba mayamda ishona bo pibo ishnu anoba mi oragadi subscribe to piu isinau singda igi channel na share to piu aina Bible gi asengba sumba Bible goiba waising amasung asengba wari dang aina mayamda liraga tahanjakani aroibada pathna tawse thagada lepi paiso Dr. Aegidio amasung Dr. Constantine na naki asumba gi dang thona phana sandokpagi dang makhoi gi laibak tamthiba laibak thiba haibadu oiki adugumna ikhoisu pa thona phana ikhoi naki achumbagi damak lepa ngamba haibadu ikhoisu ohenbiu paiso taribi mipung khudimok sansu nahangna por pinabiu Prabhu Jesu Christ gi mingda khurumjari amen.